अहानबदा यामना नुंगाइतब अपडेट अमाखक्तंग lamlai 360 tagi thamjage ngarang Myanmar gi Tammugi Lanfamda thawaina ponthapikraba Leikhidraba Athouba puripak progi yewol lalmi nat ngakbo leifamna sungnudagini mayumsu lan asida kukina mai thakibadagi hauzik relief camp da leibani haidi Athouba gi thawaina leiram lenda hainam leinam oina tinduna ingna sikna leib oirasanu hain Bisnupur area da poche puba truck singdagi senkai thumkai Taurombada Senabani Hyper Unlf Koirengi active cadres and police na fagat kray police na farabami ani edu lilong arapti maning lekai degi thongam Ronaldo Singh Sahi kun taruk amadi Khuraijam Michael Singh Sahi kun nipan kawi hairi Imphal West amadi Nambol area da laiba oil pump private school amadi Dr. Singh da sel gi demand tawbada Senabani Hyper KCPPWZ gi active cadre ani police na Nambol thangtek tera makhong degi fagat kray police na farabami edu gi maming Wairakpam Juga Chandra Singh, Theko Sahi Kun Chagamathoi Amadi Pepam Roman Singh Naupung Sahi Kun Nipan Kawi Hairi Manipur tholiba conflict asina maram oiduna Assamgi Karbi Anglonda Kuki refugees sing narondal Lanjelaktuna Saidang from Lauduna Lebe Arahaina Karbi Anglon Autonomous Council KAAC gi Chief Executive Member CEM Tuliram Rohang Namfungdo Kray Wafam ase haukiba 2004 gi March 24 da Karbi amadi Kuki gi mark da thokiba conflict adubu chahi kun farakpa gi ningsing thorom Karbi Anglon gi Langboku da leiba sarpo teron khungang da pangthokiba thorom da saruk yarduna CEM Tuliram Rohang na phungdokibani Rohang thorom adu da hai mafam asida tholiba makhal makha crime kaya sing asi mafam asida Mamangai degi hauna khunda laita duna leiriba Kuki singna chathaba crime na te Manipur amasung Myanmar degi naronda ain kaina sangsilagliba Kuki gi refugee singna chathabani mahana Karbi Anglon Autonomous Council gi CEM oiringai Kuki refugee singbu kaidangwaida lamamadi changjafam piba khak tawroi Karbi Anglon bu tribal land ni haiba yaba ngamloi tribal land ama oirabasu Jharkhand amasung Orissa da leiriba tribal miyam na mafam asigi ayaba yauduna khudakta hekta laklaga lekshin ba yaba haunade tribal unity gi manung chale haraga mafam amada hekta lekshin ba yagadaba nate haina mahangna phongdoki Mangna makhatan hai mafam asida leiriba village headman singna settlement gi matangda no objection certificate NOC ACP bagi right yamna chawna lei maramaduna mafam asida leiriba authority singna outsiders singbu naron jangsilak pathingna na ba honagadabani haina sumangna cheksin wa thongki Ningsing Bayabadi Hoki Bache 2024 gi November Thada Karbi Anglon Singachon Chingda Manipur da tholibi Iran sina maram oiduna masingam da Kuki refugee sing saidang from lauduna leiri haina KAAC gi mai kaidagi lauthokiba matung Assam laingana Kuki 700 lom amung hana Manipur da halan kibagi khongthang fawo paikhat pa leikrabani Kuki miyambu Manipur da amung hana halan ba Assam laingana matam adu da paikhat kiba khongthang aduga mari leinana Manipur gi matam dugi Chief Minister N Birena General oiba miyoi singna tana kanglon kaina changsilakiba Kuki miyoi sing changlakpa yaroi haina phongdokhiba su leikrabani Manipur gi Governor Joy Kumar Balana chair lauduna Governor in Council gi ahanba mifam pangthokre Ras Bhavan gi conference hall da pangthokiba ahanba Governor in Council gi mifam adu da lamdam asigi maroiba chawkhot thorangi maroiba projects king amasung administrative kamari leina ba hiram kaya da puthokduna khanaki hairi mifam adu da kari karamba developmental project amasung administrative kamari leina na tongan ba department singi maikai dagi pukhalaki ba proposal singi matang da marik chumna khangan balai trabasu mifam adu da hariba developmental project sing amasung administrative kamari leina ba thabak thoram kaya mifam adu da approval pikre hairi ngasi pangthokiba Governor in Council gi Ahanba mifam adu da Chief Secretary Prasanta Kumar Singh Principal Secretary Commissioner amasung tongan ba department kaya gi administrative secretary sing su saru yaki hairi Ningsing Bayabadi haukiba February 13 da India lengang na Manipur State Assembly bu suspended animation thamduna lamdam asida president rule thamduna lakibani maramaduna lamdam asigi administration Governor Joy Kumar Balana thodang puduna lakibani Nakalaram dangasi Governor in Council gi ahanba mifam pangthok tringai Governor Joy Kumar Balana National Highway amasung Infrastructure Development Corporation Limited NHIDCL gi MD Krishna Kumar ga unaduna National Highway da paikhaliba tongan ba chakot patharangi project kaya gi matangda kupna khanakre haini Indo memar ngamkhai paring amadi Kashmir tampapu ngak senduna law and order dingthina control tawduna thamnana ba mathau taba thabak khuding ma paikhat kadabani haina Assam Rifles ki Director General Lieutenant General Vikas Leikhidraba phongdokre wafam asing asi Silong da leiba left light corps da leiba Assam Rifles ki headquarter da phangthokiba Assam Rifles Commander Conference 2025 ta Lieutenant General Leikhidraba phongdokibani Lieutenant General na makhata na hai tongan ba leiba asi da leiriba paramilitary force sing na kudak ta tholakiba security gi oiba challenge sing mayong nana ba mapung fa na sem saduna leigadabani
Indo Myanmar ngamkhai paring da leriba ngasi fawa border fencing khadana leriba mafam yauna hariba ngamkhai paring asibu ngak senduna India gi awang nongpokta mapung phana law and order bulak senduna tangdu laitaba lamdam ama oinana bohona gadabani hauji punna kilometer lising amaga chatru kani fuguhumdoi sangba Indo Myanmar ngamkhai paring asi Assam Rifles ngak senbagi thabak matam kaya gi mamangdagi paikhatuna lagli panba yabadi hariba punna kilometer lising amaga chatru kani fuguhumdoi sangba Indo Myanmar ngamkhai paring asigi manungda punna kilometer chahumga marifu munipan sangba Manipur amadi Myanmar gi marakta leriba ngamkhai paring ase Assam Rifles ngak senduna lakhibani Tamil Nadu gi Chief Minister MK Stalin na ngarang athengbada lauthokibagi matungina center da puthoragliba delimitation gi proposal adugi mayokta semkiba joint action committee adubu luchingduna Prime Minister Modi ga unaraga representation ama pisilagani hairi khongthang asi Tamil Nadu gi CM Stalin na yumbu oiduna Chennai da handakta pangthokiba opposition party singi oiba mifam aduna waref laurakibani mahang Tamil Nadu State Assembly da phongdokladuna New Delhi da Prime Minister Modi unaraga Joint Action Committee gi apunba representation adu pisinba matamda parliament da lairiba Tamil Nadu gi members sing adu su yaugani haina thamki ningsing bayai tha sigi kungani thoida South State singi oiba leader singna mifam ama pangthokibani hariba mifam aduda amato oina yanaduna laukiba resolution aduna hojik lairiba delimitation gi status asi Makata na chahi kun mga hongdaba yaba waref aduni Stalin na hojik lairiba state singi parliamentary representation asi ngak senanaba anauba amendment puthokduna madubu guarantee pigadabani haina Prime Minister Modi da taksinki mahangna makata aduna Tamil Nadu Assembly na kumja 2024 da delimitation tauba yaroi haina resolution ama pass taukrabani loinana family planning mapung fa na pangthokraba state singbusu fine tauba yaroi haina makata ki Handakta pangthokiba mifam aduda saruk yakiba opposition gi party gi mihut sing aduna center na khulagliba khongthang asi leiba asigi awang thangba state singda hena khudong chaba piraga kha thangba state singdana political gi oiba thabak thoram sing saruk yabada hantha hannaba lokholakpa khongthang ni haina khanari mifam aduna karigumba delimitation gi oiba anoba proposal adu thaba oina pangthorakli badi missing da yumpham oiraga constituency gi boundary yeklakpa matamda missing hantharaba south ki state singna Parliamentary seat masing hantana fanglakpa yai haina chingnaba phongdokli masida sunatana economy amadi representation ki khudong chaba su delimitation asina hanthalakpa su yai Stalin na lenga ki delimitation proposal adugi mayokta lebriba khong aduda support tawrkiba state adugi opposition party oiriba AIADM ke busu thagatba phongdoki hiramasi gamari lenena Stalin Tamil Nadu na mayok nagani Tamil nangamgani haiba thimda awareness campaign adusu mai pakani Bangladesh ta Athouba da military coup torokpa yana leire report Bangladesh ta Athouba da military na coup tawduna interim lenga ki chief Muhammad Yunus pu lautholaga army na lenga paisin kiba yana leire haina masak maming phongdok taba Bangladesh ki miyoi sing India ki pauche da phongdorakre hairi wafam asi ngarang Wakar us Jamana luchingba Bangladesh ki army na Kudaki oiba mifam kauduna lakadori bachayol ama anisi da chathagadaba thabak thoram sing khanana nakraba matungda masang maming phongdok taba miyoi sing aduna phongdorakhibani hairi mifam aduda Bangladesh army gi makok thongba officer sing Lieutenant General manga Major General nipa independent brigade singi commanding officer sing amadi army headquarter gi officer sing saruyaki mamang chaigi Augusta Sheikh Hasina na luchingba awami leki lengak inthukraba matung Muhammad Yunus na interim lenga ki luchingba oiduna Bangladesh ki lengak pairak pasida leiba astigi miyamna interim lenga asida thaja dabagi chang asum hengalakpana democratic oiba mawongda mikhal pangthokpa ngamdringai da leiba asi kangkhong chairagadra haibagi akiba poknare hairiba phibam asi yenglaga Bangladesh army na lenga ki thau asi Makoina paisinduna miyamda thajaba ama puraknaba amadi tangdu leitaba phibam ama leihanduna mikhal pangthokpa ngamnabagi miengda military coup chathanaba tharanglakpa oigani thajanari masak maming phongdoktaba miyoi sing aduna makhatana phongdorakpada Bangladesh army na president the state of emergency lauthoknaba pressure piba natraga Yunus na luchingba lenga ki mayokta coup tawduna lengak paisinaba honarakani masida natana Bangladesh army na makhoigi mieng makhada daiba asida national Unity lengak ama semnaba sumiyeng thamli haiki Trump National Security Team na Yemen da bomb thadanaba sanaba wari leak oirakre US President Donald Trump yauna National Security Team na thasigi taraga manga da Yemen da leiba Houthi rebel sing da bomb thadanabagi plan tawba internet ki group chat ama ngasi social media platform kaya da leak oirakhiba si US ki sangnairaba political journalist Jeffrey Goldgrabu group asida soibadagi
ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯁꯤꯡꯅ ꯍꯥꯞꯆꯤꯜꯂꯛꯄꯗꯒꯤ ꯖꯔꯅꯦꯂꯤꯁ ꯑꯁꯤꯅ ꯕꯣꯝ ꯊꯥꯗꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯊꯦꯡꯅꯔꯛꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯂꯤꯛ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 15ꯗ ꯇ꯭ꯔꯝꯞ ꯌꯥꯎꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯤꯝꯅ ꯍꯧꯊꯤ ꯔꯦꯕꯦꯜꯁꯤꯡꯗ ꯕꯣꯝ ꯊꯥꯗꯅꯕ ꯄ꯭ꯂꯥꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯇꯨꯅ ꯍꯧꯊꯤ ꯔꯦꯕꯦꯜ ꯀꯌꯥ ꯃꯅꯤꯡ ꯍꯟꯅ ꯆꯦꯜꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯤꯝꯒꯤ ꯒ꯭ꯔꯨꯞ ꯆꯦꯠ ꯂꯤꯛ ꯑꯣꯏꯔꯛꯈꯤꯕꯁꯤ ꯌꯨꯑꯦꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯑꯁꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯪꯅ ꯈꯪꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤ ꯀꯟꯈꯠꯇꯨꯅ ꯊꯝꯂꯤ? ꯊꯥ 12 ꯍꯦꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯚꯥꯔꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗ ꯊꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯗꯅ ꯃꯈꯣꯏꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯃꯒꯤ MLA ꯈꯔꯅ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯂꯥꯜꯍꯧ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯩꯗꯧꯉꯩꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯀꯨꯀꯤ MLA 10 ꯑꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕꯅ ꯀꯧꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯧꯐꯝ ꯊꯣꯛꯄ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕꯅꯤ꯫ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ ꯃꯈꯥꯗ ꯆꯍꯤ 5-5ꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯏꯂꯦꯛꯁꯟꯗ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯤꯈꯜ ꯊꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ MLA ꯑꯣꯏꯔꯕꯁꯤꯡꯅ ꯏꯐꯣꯡ ꯐꯣꯡꯅ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯊꯕꯛ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯇꯥꯔꯤꯕ꯭ꯔꯥ? थौंग असिगा चप मानना कुकी MLA 10 तोंगान तोंगानबा कुकी टेररिस्टसिंगा मखोइगा अमतो ओइना चटमिनादुना मणिपुर थुगाइनाबगी थबक असि चथरकपदगी था 12 फारबा फावबा लोइसिनबा ngamdana लेरखिबनी मखोइना असेंगबा मियामगी मिहुत अममम ओइरमलबा भारत संविधानबु इकाई खुमनानबा चटलमलबा संविधान MLA अमममदा पीरिबा मथौ मंगम अदु चप चाना पांगथोकलंबा तारबदी ngasi manipur thugainaba hotnabada achauba thodang lauribasi lauramloi haina khali masida khwaidagi lalibasi manipur thugainaba afongba yengnaba masak khanglaba phawba bharat lengangna haibadi prime minister amadi union home minister na chingbana hojik phawba ain gi oiba thaba amata laukhatana leiriba sini amaromda manipur miyangi mihut oiriba MLA singna su manipur thugainaba honariba kuki MLA 10 na lauriba thodang thawong sing asi mayek singna khanglaba phawbada ngasi phawba karigumba makhoigi mathakta ain gi oiba thaba amata laukhatnaba hotnadana tumina leishiliba asi yamna lali maram aduna manipur da tholiba lana si loisinaba bharat lengana thuba matamda paikhatpam thoi manipur thugainaba hotnabada mangjil thana chongthoktuna thabak tawriba kuki MLA 10 gi mathakta su ain gi oiba thabak sing laukhatuna India asi rules of law chaliba leba amani haibadu thabakna khangan pam thoi।